ngasi numida waram phongkhiba tongan manipuri siphongsing amasum thokhiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikedi gi myamna thamjagi ahanbada Chingda BJP gi MLA amata karoi tampakta su mapandagi hena kaningai leite Congress Tengnaopal AC gi MLA DK Korungthang Congress Party dagi Suspend Toure loken BJP gi hauzik Chingda laidibasi sumnatagi MLA Tarukhaktani lakadoriba mikhalasida Chingda BJP gi MLA amata karoi aduga tampakta su BJP gi MLA mapaldagi hena kaningai leite lairabadi khut thinduna ta o hana Congress ki maikedi phungdorakli Congress bond leiba risang kaising media center pangthokiba pawgi mifam amada Manipur Pradesh Congress Committee MPCC gi president and lokena hai hauzik lairiba lenga sida BJP oina taraga mathoi suba general election da karibasi subnatagi kunga mathoi khaktani madugi mathakta kumjai english singani ga kunga mathoi da BJP gi MLA manga resign tokrabani makoina resign toribadu BJP na tawriba thawong singadu khang mangamdabadagi resign tokrabani BJP gi MLA kunga mathoi khak leiba lenga sina Manipur gi leiriba miyoi lakh kuntraga mathoi romdadi pelhan mangamloi haibisi khangi magna hai ngasigi leiriba lenga si Manipur miyamna loina khangi BJP gi MLA kunga mathoi khak leirambadagi thokmok tawraga MLA kunga taruk sukre asigumba MLA kunga taruk asida leiribasi singdagi MLA taruk yauri singi MLA kunga taruk asi khaidolaga tampakta BJP gi MLA kun leirib MLA kungi manunga taraga mathoi suka kararoi haibisi confirm tawre nakshilaglaga amuk hantharakhigene aduna kundagi taraga mathoi lakthoklabadi singi yaudana MLA mapal khakta ngai hauragani aduna mikhalasida BJP gi MLA mapaldagi hena karoi haningai sulaiti makoina kagani hairibasi khut theklaga pabiyu khutna thilaga takpiyu kage haina karabada tampakta BJP gi MLA taraga humdagi hena kaningai laiti tampakta di lairadana lakaduriba mikhalasida Chingda BJP amata halakloi lakaduriba mikhalasida BJP gi sit nifu natraga nifuga matoi hena fangani makho pongna lauribisi mikhalasida BJP sit taradagi taraga manga fawbudamak fangani haibisi mamangna suthamkhre makoina nifu kagani nifuga matoi kagani haiduna pangangna ngangmani aigi oinadi khudam sangdam goloinana ngangmani sohaki mana makhatana hai BJP gi hausik leiribi scheme haibabu ujalaga health card pibaga natana laiti ngasi Narendra Modi na laklaga lupa crore kaya gi project sangaga doribasi leiriba BJP gi lenga sina purakhiba scheme la haina hangladuna hana sei taraga manga Congress ki okram ibobina palingire tawramba thabangni adubo district masing hena laukthokluba-gi yaningdaba utuna blockade khara tawkhibadagi satpa yadaduna sangaba ngamkhidabadu hauziki lenga si rangpang khara taisilaga sangaduna makoina tawba sabani Congress na pomloi luisilaga thamlaba project sing rang khara taisilaga finishing khak pibadu lenga sina lakpa sahi mari makhai suraba phawba ngamdraga hauzikti PM ga laklaga sangaraga Manipur gi miyamdagi bot lawgani haibadudi oidraba gwani makoina ngasi lupa crore kya gi project yatra hungani hari yatra hunbegi wadi Congress lupa crore kya gi no panghunda hunge BJP na lengak pairak padigi lauthokhiba kaya ngasi phawba thabu oina ulabra haina hangladuna Manipur gi lambi thong karamba phibamda leibegi haina su hangladuna lakaduriba mikhalasida kadaidagi BJP na mihut taraga manga taraga taruktagi hena kaningai leite masida aiga tinariba BJP gi imanaba sing phawba nangna BJP gi taraga taruka gani hairibasi kadaidagi kagaduino haina phawba marai yenharibani so haki electronic media kharada khana nainabagi thoramda wangang libasingna Congress pu yamna karem ka thainabigi mongda party asi bohantana khanbuga loinana hauzik leiriba BJP na India toklaga malemsi makoina sembadona lebasi makoina purakpadona ngangba duga Manipur BJP sit nifugi mathakta kagani haina yamna sauna ngangba si lakaduriba mikhalasida khangani hakianisu pausna makhatana phongdorakli INC gi sana pathabadugi matungina aikoina madugi constitution da pidiba adugi ona tainabada party gi Tengnaopal AC gi MLA DK
Kurung Thang Party gi sana pathap gi wangbada satuna ngarang MLA dagi resign tawkhibaga loinana speaker da resign tawgi CP khibagi pautare magna party da karigum amata tanaramdana resign tawkhibaduna maramoiraga party gi sana pathap gi matungina mak party dagi suspend tawre hainisu magna makha tanasu phongdokhi atopa pawamanamo PM Modi na Manipur da lupa crore kayagi project sing sangara magaloinana orek iyum tamnamle Manipur leba asigi tanglaba manipiba state oidi Prime Minister lakliba mikhal sida BJP gi lenga amuk hana lakhanana ba punamangna thaudang lominarisi Chief Minister Prime Minister Narendra Modi na ngasi Imphal Manipur da lupa crore lisinga magasani pan ga yangkhai gi soko thorangi project tarago humdoi sanga kre masum lupa crore aniga samapan ga yangkhai gi soko thorangi project mapal gi orok yum tamkhre project singasi road infrastructure thaknabi ising piba haksel urban development housing enforcement skill development art and culture ga mari lainaba singi PM na lupa crore lising amaga satre changna sagadaba national highway project manga gi urek yumsu tamki amaromdana kosiem da kian khangan ba sel gi demand tawbiganu amadi political gi khut thingjen biganu desam Council of Higher Secondary Education Manipur kanagomba larhulup natragan organization amatana kian khangan bagi thaba amasum puba thama ngamloidaba sel gi demand tawbigano mairoi singi yamna maru oikraba loisanga sigi thabak thoram singda political gi oba khut thingjinbana singbasu amata tawbigano education institution sing asibu matam punamakda Free Zone Ohenbiu Hana Democratic Student Alliance of Manipur Desamna Mari Lenabasing appeal Torokli Desam gi Publicity and Propaganda Secretary S.H. Rashikumar Thadorokpa Siroramanahai Kosemasi Mairoi Singi di Kwaidigi Marueva Mairoi Sing Loisangamani Mairoi Singi Loisangamani Loisanga Sayamada Class 11 Masum TF ki exam Anirak Pangtokli Sayesi oina April gi ahan basayol digi physical exam pangthoknabagi sem sabagi thaba khwai digi asin mathakta paikhali asigumba matam asida kanagumba lup amataga kosem gi thabak thoram singda ayet apan piba employee singbu ken khangan bagi thabak tawbasi asumba khongthang oiroi haina mahiroi lup asin lawi desam yauna atopa mahiroi lup sing educationalist kayaga kusamnaduna honabadagi kosem gi thabak thoram sing asi ahomba kya lakhanba ngamlakle Sayesi gi oina exam thagadoriba class 11 amasum 12 ki mahiroi sing asi punna lising humdraga mathoi romni hana CBSE na singba board singda affiliate of schools singda mahi tamluraba mahiroi kya kosem gi makhada le school singda laktuna masing asi leptane henigalakpani hainasu pausna makhatana phongdorakli Makasa tharakpoina topa paw mana Prime Minister Modi na Lilong Kaithel sangabada amukok na thingkhiba leite Jalal India ki Prime Minister Narendra Modi na ngasi Manipur laklaga tuan ba project sing sangab gi manung sana Lilong Kaithel su sangaga doribasida All Manipur Muslim Organization Coordinating Committee amukok na thingkhiba amadi lenga ki mayokta lepkhiba leite haina lup asigi President SM Jalal na phongdorakli Kaithel saba loidringai sangaga doribasi Chief Minister gi maid amubakali taisinba wahiga loinana ngarang press statement ama thoktana lebak miamda amukok pulan uhonana buhonari bisi taraina laude hairiba miyoi singasi athubada fogatna bohonari miamna su mateng pangbiu haina sumana phongdoki magna hai MD Koayum amadi maki khongbu kharana mamangna sulup asigi mingsat sokna bamadi lebak miamgi sentiment sokna ba thabak kya tawkiba lekhre masigi mayokta police ta wakat pasu lekhre masi ta sunatana EGM amadi paumising da suma khoi bu wakal tamina ki balaikrabani hairaduna AMD Koayum hairiba misa asi nisa saba misakni ma ka nisa saminaruba misa amasu amokoki constitution organization oiriba AMM DC na farga wangpang tawda Koayum ga number 4 kaminaru ye haina phongdoki balaikrabani masigi video footage su leiri haina su jalana makhatana su phongdoki Loisilakpoina topa pawamana di karung thang MLA oibidigi tokre NPF te yauragani Congress ki ticket karakhiba Tengnaopal kendra gi MLA di korung thang ngarang Manipur Legislative Assembly gi speaker da MLA oibidigi pham thadokna ba ai besirol pisin khraba matung ngasi no monini sigi manungda NPF te yauraba yana leiri hari pausina hai MLA karung thang na pham thadoklaba
फम थादोक्लबा स्पीकर अईब सिरोल पिसिनखिबा लेरबसु हौजिक फाउबगी ओइनदि कांग्रेस पार्टी द वाफम अमता फोंदोकपा अमसुम सिरोल अमता पिसिलकपा लेते हाइरि अतोप पाउगे लिखुन अमनदि चांदेल केंद्र की MLA ओइबता नतना मणिपुर लेंगाकी YAS अमदि IFCD की मिनिस्टर ओइरिबा NPP की टिकेट माय पालखिबा लेट पाउ हौखिबा डिसेंबर 28 दा NPP दगी तोकलबा मतुंग BJP द यावखिबगा लोइनना लाकदरिबे असेंबली मिखल असिदा तेंगनौपाल केंद्र दा BJP की मेरे ओइना मिखल थेंगनगनी हाइना लाक्थोखिबना मरम ओइरगा दी करुंग थांगना MLA फम थादोलगा NPF द यावदुना मिखल थेंगनबा पोरम यातपा ओइगनी सेरासिदंगसी नुंगतुल मणिपुर लेजिस्लेटिव असेंबली की सेक्रेटरी न थोकिब ऑर्डर अमना दी करुंग थांगना MLA ओइबदगी फम थादोकपादु अयाबा पिखिबगा लोइनना 42 तेंगनौपाल केंद्र की MLA की फम हांगदुना लेदे हाइरि हेनसु पाउसना मखाताना फोंदोरखली अदुगा ngasi goinadi paus matang sa lusinjarage amasung patoksugi beda suikiba langkiba kaya yarsu memna ngakpigini matam gi oba marui bi pausung su memna lep laitana update pijaraki ge hanisu channel sigi mekedi gi memna thamjari and thank you.